ꯃꯌꯥꯝ ꯁꯤꯡꯖꯃꯩꯗ ꯕꯦꯛ ꯕꯥꯏ ꯈꯦꯜꯒꯤ ꯑꯅꯧꯕ ꯕ꯭ꯔꯥꯟꯆ ꯑꯃ ꯍꯥꯡꯗꯣꯛꯆꯔꯤ ꯃꯐꯝꯁꯤꯗ ꯕꯦꯀꯔꯤꯒꯤ ꯑꯥꯏꯇꯦꯝ ꯑꯃꯗꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯀꯦꯛꯁꯨ ꯐꯪꯕꯤꯒꯅꯤ ꯃꯌꯥꯝꯁꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯀꯞꯀꯦꯛꯁꯤꯡ ꯂꯩꯖꯔꯦꯀꯣ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯍꯥꯎꯒꯗꯧꯕ ꯃꯥꯜꯂꯦ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯇꯦꯁ ꯇꯧꯕꯤꯌꯨ ꯁꯤꯁꯇꯔ ꯁꯨꯃꯥꯏꯅ ꯕꯦꯛ ꯕꯥꯏ ꯈꯦꯜꯒꯤ ꯑꯅꯧꯕ ꯏꯅꯣꯒ꯭ꯔꯦꯜ ꯇꯧꯕꯁꯦ ꯁꯤꯗ ꯀꯩꯀꯩ ꯐꯥꯎꯒꯦ ꯃꯣꯠ ꯈꯤꯇꯪ ꯄꯤꯕꯤꯌꯨꯅꯦ ꯍꯔꯥꯎꯕ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯐꯪꯕꯒꯤꯀꯣ ꯑꯗ ꯄ꯭ꯂꯁ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯍꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯦꯟꯅ ꯒ꯭ꯔꯣ ꯇꯧꯕ ꯑꯣꯏꯕꯤꯌꯣ ꯑꯗꯣ ꯁꯤꯁꯦ ꯍꯥꯡꯇꯣꯔꯛꯄ ꯀꯥꯟꯁꯤꯗꯀꯣ ꯁꯤꯁꯇꯔꯗ ꯊꯦꯡꯅꯈꯤꯕ ꯖꯔꯅꯤꯁꯤꯡꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯍꯥꯏꯗꯤ ꯁꯤꯒꯤꯅ ꯑꯅꯤꯁꯨꯕ ꯕ꯭ꯔꯥꯟꯆꯅꯤꯅꯀꯣ ꯑꯅꯤꯁꯨꯕ ꯕ꯭ꯔꯥꯟꯆꯇꯗꯤ ꯂꯥꯏꯛ ꯑꯩꯒꯤ ꯖꯔꯅꯤꯗꯣ ꯂꯥꯛꯑꯕꯅꯤꯅ ꯈꯤꯇꯪ ꯈꯔ ꯋꯥꯕꯗꯣ ꯐꯈꯤꯕ ꯕꯠ ꯑꯍꯥꯟꯕ ꯁ꯭ꯇꯣꯔ ꯍꯥꯡꯗꯣꯛꯄꯗꯣ ꯑꯗꯨꯅ ꯁꯦꯀꯦꯟ ꯁ꯭ꯇꯣꯔ ꯍꯥꯡꯗꯣꯛꯄꯗꯒꯤ ꯍꯦꯟꯅ ꯋꯥꯈꯤꯕ꯭ꯔꯥꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯖꯤꯔꯣꯗꯒꯤ ꯍꯧꯔꯛꯈꯤꯕ ꯁꯤꯗꯗꯤ ꯀꯩꯁꯥꯝꯄꯥꯠꯀꯤ ꯁ꯭ꯇꯣꯔ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ나 ꯁꯤꯗ ꯁꯤꯡꯖꯃꯩꯗ ꯕ꯭ꯔꯥꯟꯆ ꯑꯃ ꯂꯥꯛꯄꯁꯤꯗꯗꯤ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯋꯥꯕꯁꯨ ꯊꯦꯡꯅꯈꯤꯗꯦꯕ ꯕꯠ ꯀꯩꯁꯥꯝꯄꯥꯠꯀꯤ ꯏꯍꯥꯟ ꯍꯥꯟꯕ ꯁ꯭ꯇꯣꯔ ꯍꯥꯡꯗꯣꯛꯄꯗꯣ ꯑꯗꯨꯗꯅ ꯍꯦꯟꯅ ꯊꯕꯛꯁꯦ ꯍꯥꯏꯗꯤ ꯊꯕꯛꯇꯤ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯑꯣꯏꯔꯛꯄꯅꯤꯅꯀꯣ ꯁ꯭ꯇ꯭ꯔꯒꯜꯗ ꯁꯨꯝ ꯇꯧꯔ ꯂꯥꯛꯑꯕꯅꯤ ꯑꯗꯣ ꯍꯦꯟꯅ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯥꯏꯗꯤ ꯈꯨꯗꯛꯀꯤꯒꯨꯝꯕ ꯏꯔꯥꯡ ꯂꯩꯗꯅ ꯑꯗꯨꯅ ꯁꯤꯁꯤꯅ ꯕꯦꯀꯔꯤꯗ ꯀꯩ ꯏꯐꯦꯛ ꯂꯩꯒꯦ ꯍꯥꯏꯕꯤꯌꯨ ꯈꯨꯗꯛꯀꯤ ꯇꯧꯕ ꯏꯔꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯃꯥꯡꯖꯩ ꯀꯩꯒꯤꯅꯣꯗ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯀꯔꯤꯗ ꯁꯥꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯅꯝꯕꯅ ꯈꯨꯗꯛꯇ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯂꯥꯏꯛ ꯁꯝꯇꯥꯏꯝꯁ 5 hours ꯆꯪꯕ ꯌꯥꯎꯏ ꯍꯥꯏꯗꯤ ꯑꯣꯚꯔꯅꯥꯏꯠ ꯆꯪꯕ ꯌꯥꯎꯏꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯤ ꯏꯔꯥꯡ ꯇꯧꯁꯤꯜꯂꯛꯄꯁꯦ ꯉꯔꯥꯡꯗꯒꯤ ꯁꯥꯕ ꯄꯣꯠ ꯍꯥꯏꯗꯤ ꯀꯦꯛꯀꯨꯝꯕꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯕꯦꯁꯁꯦ ꯉꯔꯥꯡꯗꯒꯤ ꯁꯥꯕ ꯍꯧꯋꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯚꯔꯅꯥꯏꯠ ꯊꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯗ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯇꯧꯁꯤꯜꯂꯛꯄꯅꯤꯅ ꯌꯣꯟꯕꯁꯨ ꯌꯥꯗꯕꯅꯤ나 ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯂꯣꯁ ꯌꯥꯝ ꯆꯠꯂꯦ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯅꯣꯡꯃ ꯂꯦꯜꯂꯕꯅꯤꯅ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯃꯨꯛ ꯌꯣꯟꯕ ꯌꯥꯗꯦꯅꯀꯣ ꯑꯗꯨꯒꯨꯝꯕꯗ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯃꯥꯡꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯇꯧꯋꯦ ꯑꯩꯈꯣꯏꯗ ꯃꯐꯝꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯁ ꯀꯦꯛꯁꯤ ꯌꯥꯝ ꯄꯥꯝꯅꯩꯀꯣ ꯆꯤꯁ ꯀꯦꯛꯁꯤ ꯎꯍꯟꯖꯔꯛꯀꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯁꯤꯅ ꯑꯃꯨꯛ ꯀꯨꯀꯤꯁꯅꯤ ꯕꯇꯔ ꯀꯨꯀꯤꯁ ꯂꯩꯔꯤ ꯖꯤꯔꯥ ꯀꯨꯀꯤꯁ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯀꯨꯀꯤꯁ ꯂꯣꯏ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯁꯤꯗ ꯖꯄꯥꯅꯤꯁ ꯀꯣꯇꯟ ꯆꯤꯁ ꯂꯩꯔꯦꯀꯣ ꯁꯤꯗ cinnamon twisted donut sida Japanese cotton cheesecake sidana chahao muffin vanilla muffin banana slice aduga multigrain bread banana loaf lemon loaf chahao loaf aduga almond loaf ko aduga sida makhada makhal kayagi items su leireko yam leireko chicken puff egg puff chicken burger strawberry muffins cinnamon bun chicken danis paneer puff mushroom puff mayam makhal kayagi items sida loi shuna phangeko aduga sida pastry gi makhal su suna leireko lotus biscuit cheesecake chahao cheesecake banana caramel carrot cream cheese pineapple coconut cream cheese passion coconut cream cheese fruit tart makhal suna loina leireko apam singdo mayamna order option birakpa yarani ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯕꯥꯏ ꯈꯦꯜ ꯁꯤꯡꯖꯃꯩ ꯕ꯭ꯔꯥꯟꯆꯀꯤ ꯂꯣꯀꯦꯁꯟꯁꯦ ꯌꯥꯝ ꯂꯥꯏꯕꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯔꯣꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯔꯣꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯍꯦꯛ ꯂꯝꯕꯤ ꯅꯥꯀꯟꯗ ꯑꯗꯨꯝ ꯂꯩ ꯁꯣꯝꯗ ꯃꯣꯠꯀꯣꯟꯁ ꯑꯃꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯥ ꯆꯤꯀꯟ ꯁꯤꯡꯖꯃꯩꯒꯤ ꯌꯨꯝꯁꯥ ꯆꯤꯀꯟꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯑꯣꯏꯗꯣꯏꯅꯦꯕ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯅꯤ ꯁꯨꯃꯥꯏꯅ ꯕꯦꯛ ꯕꯥꯏ ꯈꯦꯜ ꯑꯅꯤ ꯌꯥꯝ ꯆꯥꯎꯅ ꯁꯨꯃꯥꯏꯅ ꯊꯦꯜꯂꯒ ꯂꯩꯔꯝꯃꯅꯤ ꯃꯌꯥꯝꯁꯨ ꯂꯥꯛꯁꯟꯕꯤꯔꯣ ꯑꯗꯨꯗꯤ mayam bag by khelgi anova brand asida makhal kya gi bakery items sing amadi cake sing lebi black bi ba yaragani